Prime Minister Narendra Modi na luchingba Leingak asina tha taret pharaklaba Irang Asi Loisinbagi Mahutta Maram Chadaba Wapham Kayana Irangsigi Hourakpham oihanduna leire haina Congress Legislative Party ki leader O Ibobi na maral shikhre Wapham asi BT Road leiba Congress Bhavan da pangthokpa paugi mifam amada Wapham asi phongdokladuna mahakna makata na hai Forest Land Preserve tauba haibasidi handakta inau nauna paikhalakpa khongthang nate mamang thaktage Forest Land Preserve taubagi thabagasi Union Government natraga Central Government na maipunaraga lakle Reserve Forest ngak senbana stat Leingak ki mathongni Leingak na Reserve Forest ngak senbadagi Irang Asi thoklakpani hairagadi Irang Asi na hana loishinba yare bitop khandokpada kanagumba amatana athingba leite masidi paliba Leingak Asi ki tawfam thokpa mathongni kilometer chamri rom sangba international boundary asida illegal immigrant kya changlakba amadi illegal arm amasung ammunition pusalakba thingbase chahi tara fazilaglaba Prime Minister Narendra Modi gi double engine Leingak ki mathong natabra Manipuri si India ki sarugama oiba maramna international boundary fencing tawbasi hanagi Leingak na sungtaw tawramdaba dawna ngang saglibasi laibak thibani Congress na center da Leingak pairingai matamda Indo-Myanmar border paringda kilometer tara rom fencing tawba hauramlaba thabak adu chahi tara mapung pharaklaba Prime Minister Narendra Modi gi Leingak asina haujita fencing khaba loire hairibasi Irang Asidagi nathainaba honabani Irang Asi Leingak na popi thaba thinglubadagi thoklakpani haibasidi Opposition Party ki MLA mangana mapung fana sogali Manipuri dagi drug maru phangna muthanaba honabada Leingak na pukchel sengna honadabagi mami ui lupa crore kun hanbagi drugs pharabasu CBI da sinau haiba yadaba aduna waron drugs da pukchel sengna thabak tawde haibadu mayek sengna takli mamang da palamba Leingak na corruption tawbagi Wapham phongdoklibase neutral oiba agency amana thigar hanbada kariso kaiba leite Irang Asi nathainaba honabada hanagi Leingak na tawrambani haina maram pinaba honariba asida opposition party gi oinade Manipur gi saktam kaiba yaroi haiba Wapham asidagi khongpham khongba leiroi hainasu CLP leader O Ibobi na makataki any agency amana neutral oiba agency amana ticket pada akoi karimta akoi madugi objection tawningai su leite aseng ba khangnanaba kaya yamna state exchequer dagi mangalame maduda kana involve tawi haibido ticket pa lor kanda ta madu charge thangkal kanda kanana trial tawni madu court na tawgadabne maral leibadu kananda nanthokpa yaroi adu corruption gi matang sidi leiriba Manipur da leiriba praja singsine hena khangeba hanai government na hena corruption tawbra hena lut tawbra hujik leiriba government sida kanana hena lut tawi praja singal lan thumji kanana hena lut tawi sidi praja na hena khangi praja na adum lepa sunoba masideba akoina moina heli adana heli haibido madu angang dongna awai akhum tawna budu tali United Nations na Manipur India da threat away karigi the junta army the arm supply tawrino haibsi masuk mo mayam sing sisu aikoi thoi base aikoi is the strong government number later but they aikoi thoi inne aduga high ruga the Congress ta tainei hauji thoi sibu Congress ta tainei hauji thoi ba ngarang thoi ba ngahan thoi ba adagi leiba myam Congress ta tainei na leibu blame game tawi ganu aikoi we want peace settlement tawna honasi aikoi Congress sarkar lamti dumitarani su faroi that is our stand we want to bring peace here in Manipur santi porok pam meba aduna aikoi honorable MLA sing aikoi honorable former chief minister and always we rise up our voice for peace